नाबा लैनासिंग वानथगनबा गाउट नाबा अर्थाइटिस नाबा उनसा ngaंबा खोंगी ताइनफमसिंगदा नाबा अमदी पोंबा हक्चांग अनोक अतिंग नुंगाइतबा लोइनना सेंसिटिविटी लेवसिंग लाइंग बिबा यागनी हेना कोपा मरोलगिदमा कॉल तोबियु 93626 55350 अमुक हना 93626 55350 सूर हॉस्पिटल खांगबो थौबा अहनबमक्तदा 91.2 मेगाहर्ट्ज संदोक्सरिबा डायमंड रेडियो की थरम ताबिरिबा सिंबु निर्मला थांगजमना तराम नोक्चरी हौजिक थरंगी मखा चथजरकपदा लांथोक्सरी ngasiगी राशिफल अमदे मतमतमगी वाफम अहनबदा लांथोक्सरी ngasiगी राशिफल मेष राशि अयाम थबक्ता माय पाकनी मरु फंगनी येनबदा अमदे पांगल फुदोकपा थबक्ता सोइदना माय पाकनी वांगांगबा अमदी पोरम यातपदी हैबा वाटकनी लेशा पाखंगसिंगी ओइना निंगबा थोंगनी वृष राशि मिवा लौबा अमदी लम चटपदा मांगजबा खर लैगनी अतै लमददी माय पाकनी अंगंबना चानबीबना थबक पांगनी पलंबा सेल थोम फंगनी नुंगाइबसु लै लेशा पाखंगी ओइना नुंशिबना लुना खल्ले मिथुन राशि हराउबा नुंगाइबा मिकोक थोंगबा पाइरकी लौसिंग चावबना मिवा मीन लाक्चब ngamdaba numitni pangamdaba thabak nakha thaba miyamgi mateng na pangani lesha pakhang singi oina ningba thongani karkat rasi afawa thabakta sel thada bayagani ninghannaganu mikok thongnabada soidana mai pakani adubu kana chaina bayaba thabakta yaurunu khuchau su thaganu lesha pakhang singi oina ningba mapa charoi सिंहाराशि हुदगी जेक्शिलो येनबना वाई चिनबा लैरबसु अमदी हंथबा लोइनबना मांगजबा लैरबसु निंगजबा अनौबा थबक पांगबदी माय पाकनी सेंदोंग लैगनी लेशा पाखंग सिंगी ओइना ngang सकपा हैगनी कन्या राशि अनौबा आशा लाकनी ललोन इतिकानगनी सेल खरा फंगनी अमदी खंथरगा पांगबा थबक सिंग माय पाकनी मरुपना चानबिगनी हुरानबनदी ताथी लेशा पाखंग सिंगी ओइना वारौनगनी तुला राशि मिचंग खोंबा वागनी नापल तौबना पामदबा नंगनी फंगबा याबा सेल पनखिनी नाइटोम अरुब वारेब लौगनु नचानानाइगी लमदा नुंगाइतबा लैगनी लेशा पाखंग सिंगी ओइना पुंगनिंग फाथना लयु वृश्चिक राशि वा ngang अमदी होया फबा लुगनी खुचाउ थाबा यादबा अमदी असाउबना मरुप काइनबा याबा नुमितनी वाफंगनबा यादे लौसिंग चाउबगी वा ताउ लेशा पाखंग सिंगी ओइना याका येंगना चटलो धनु राशि ngasisu ningba khwaidagi hena thongani yenabada mai pakani naknabagi mateng lौबा यागनी ललोन इतिका नगनी मरौ लैबा मीना मांगहनबा याय लेशा पाखंग सिंगी ओइना नुंशिबा फंगबै नुंगाइजै मकर राशि मिचंग लैगनी अनौबा थौरमदसु चाउना माय पाकनी इमुंग मनुंगी मतेंगसु कानगनी थबक्की पाउ नुंगाइगनी मियामना याय ngakkaladi kainani लेशा पाखंग सिंगी ओइना लाइबक फगनी कुंभ राशि खोइरांगबा फाथौ अमदी अरिबा थबक्की लमदा पेंदबा लैगनी याका येंगना चचरदी साफगनी मतम खरा मांगलसु निंगहनद्रबदी माय सोइदना पाकनी लेशा पाखंग सिंगी ओइना मतम मांगनी अरोइबदा मीनराशि मीना थागतपिबा अमदी तुंगी पोरम यादपा मतांग चाबा नुमितनी येतनबा अमदी चरांगनबदी तौगनु कानबा लैरोई है असिंग साबना मांगजबा हेंगनी लेशा पाखंग सिंगी ओइना हैजबा ताबिगनी ngasigi matam-matam gi wafam da puduna laksari custodial torture death kaidobay amuk haudoraklino
Police modernization ki makhada laibak sigi state amasang union territory singda lairiba police organization singbu matam ga chap chana chunaba force ama oina samgalakpadagi kanbayaba mapangal kankhalakle haiduna afaba miyoi ama sibagi cherakti lairadana police na makhal amatagi cherak pibangambra wahang sigi paukhum Manipur gi police personnel sing maru oina case amagi investigating officer oiba yaraba singda kumbiduna mayek sengna khanghan bigadabani masi haiduna case amagi investigation gi tabakta chenaduna natragana jingnaduna faraba miyoi pumna magdage case tuga mari lainaba investigation evidencing phangnaba material objecting recover taunaba honarakpada arrest singdugi matunama tekhanganu haibanate maram laibadagi faraba miyoi pumnamakpu makoina commit tawruba offensing adugidamak lona piba chairak piba yanabagidamak charge sing chingba thagalaktuna prosecute tawnaba honafam thoi honagadabani adubu thaudo wathok crime amagi suspect ni haiduna fagat pasingbu case tugi solution puraknabani haiduna mathun tatnaba yaiduna mathanta lecturaga sijanabagi chang yauna ukai taktarakpagi pebam sidi infrastructure da equipment ta uniform da tolop ta modern policemen sing ohelaklagasu masadi thainagi thana daroga haibududagi ahongba laktabani hairaktaba yaroi police custody da afava miyoi sibagi thaudok asi handaki imphal gi sagol bangi kangbam laikai sana suba naha amagi thaudok sina ahan manatte mathanta thauri yalaga sijabani haiba thaudok sing phawwa khwaidagi yamna cheksilaba nafam sing oiriba jail amasung police station kharada phawwa thokliba manipurni loinana kothokuna singthokludrabasu adungai baby luningla Elizabeth murder case ki prime accused ama oikhiba thoksom nandona judicial custody dagi nanthokuna chen kiba thaudoktadi police personnel ama phawwa interrogation da sikhide nanthokiba under trial prisoner adugi khongul liba phawbangam khide masinataba custodial torture date ki thaudok sing Manipur na laibak sigi atai mafam sing dagi khwaidagi masing yamna thoki haibada phawwa henjin ba wafam oigedaba mandre adubu asigumba thokhanpham thoktaba thokhalloidaba thaudok sing asi haukiba chahi kharada thokludraba matungda amukna hongnana kaidobai thokallaklino wahang sigi paukhumdadi chenabani haiduna tekchak pumnamak namsinduna sub inspector ama service tagi suspend tawba khakta natana matik chaba paukhum oiroi mahakpu command and control tawriba makok maru oiriba makok thongba official sing chen bayaroi makoi gi matik chaba watpadagi asoiba ahoba sing leibadagi asigumba thaudok sing asi thorak libani ikui dringai dasu Imphal police station gi afava miyoi ama makhongna nanthokuna chatkibadagi thaudok leikhibagi government ki makok thongba official sing dagi home department pu khutpainariba minister chief minister na anau thausil thaurang sing panghoba haudoktuna miyamna kanaba pinabani haiduna honarakpabudi fai thagatli afaba khongthangni adubu anauba thaurang thausil duga jang manana anauba ahongba mathau sing pangthok hananaba streamline tawbigadabani masigi ahauba laikidabani war on drugs to chatharakpa task force fawba senggalingai gi jairakta miyoi ani Mahabali area da detain tawraga karantar e haiduna narcotic and affairs of border NAB police station gi head constable mariga constable amaga punna personnel manga thabaktagi suspend tawkhibagi tawdok so phong saribani maram asina makok thongba home department ki thaupuba singna Manipur police organization bu hiram khuding makta matangwa chunaba ohenanaba thabak paikhatlu personnel singi chang naina refresher coursing pangthokpiu investigating officer singna makhal kayagi casing handle tawbada linsu siba chaishu sutek tabagi fibam ohelakna bakari karamba thabak sing lokhatkadage haibromda kok thadabiu angambagi thaudani
इंद्रगना चैराक पीगनी हाइदुना याचल्लाक तना काउ थाबदौना थाबगी फिबमदा अदुमक लैरबदी असिगुम्बा तौदोकसिंग असि मखा तानासु थोरक्लोय हानिंगाय लेते थोरक्लबदी मिवा मिशासु अदुमक लांखिनी मियामसु थाजबा मांगलकनी पुलिस पब्लिक रिलेशन की मरी चसिनबदी लायरदना थदनरकनबगी मचाक यामखलकनी मसिनिंगा सिगी बुजरकलिबा मतमतमगी वाफम खोंजोम सर्कल वेटरन स्पोर्ट्स ऑर्गेनाइजेशन BSO की तरुक सुबा ट्रॉफी पांगथोकचरगनी विनर द लुपा लाख अमा रनर्स अप द लुपा लिसिंग हुंबुद्रा बेस्ट डिसिप्लिन द लुपा लिसिंग तरा बेस्ट प्लेयर ऑफ द